sẽ giảm là tí cái tăng tân sẽ ai gì tặng ai đi qua hai sao đấy na ngasi weather se jom nong piti piti churi uba phang phangdabra dudi khangdre hana se field se ga han ikang kang na leibak tama leiram bado hoji handa khara nong chubasina pura napi ka hokaleba di sigumba weather si bu ade ta moro saba pot kenom khak chani ngai ba do moro saba pot ina kai khalak pada ahabi cha sera khalli ne ba ahabi cha da me am kuire ba duna yang kalli ba ngasi se ahabi oi cha ya na ahabi se mi khara di jepak na sanai khara mana cheng na sanai na ko do ai di cheng na to do am bo to ri khang de adu na ai di jepak na dum to ne ba si jepak se si ngaura ga adu sina sem ne ba ina moro akang ba taret khak lok thoe thang su thangale tai su thangale do amadana jepak ngorani amana tonga tawrani se amana puthi tongani amana teles tongani jepak se simuka hai reina khang se ga se leptana otna leidoi ne ba hore machu se khara di ngang chale masai ngorong mane do ji ngang chale khara kha to chi chempa ngo bodo lai re morok si sunga hak ngau gi to ni machu khara on tokpo chempa ngo bodo lai re adu gi morok akang ba ngau ba lai re tonga lai re sing ke tanga sing se jam na te ke tang tan se ai ji tak a ge machu se jeng manam di hare ba yi oina khara khai do esiga khak jami manam si di hare bo nambada do ai di siga aha ba kano aha bi ga jana ba mana lekhaman lekte ba lekhamani jam pakchari se what hari chana ri se kano ga aha bi ga cha lekhaman lekta bani na ai batha ko bi khara pu dai ba musiga oina dum chara ga ko ai bata ko bise loiram ai di ma thama thang ngai lo thona loi khare ba aduna manung gi ngai ngai re tin tai e manam di bo hai हाँ भाई कैसी लगी आगे स्वाद morok ti phajai ya ahan ba hupadana hare ne sana ko taw kanu we balai ba sword ji pa kije swai se loi sarak pani moro ahabi gi sina pai khaladi sana para kan ko moro sai na kuto okay khajam chale ki miki
ꯃꯣꯔꯣꯛ ꯐꯖꯩ ꯃꯣꯔꯣꯛ ꯁꯥꯏ ꯁꯅꯥ ꯄꯥꯏꯔꯒ ꯃꯣꯔꯣꯛ ꯁꯥꯏ ꯑꯩꯅ ꯇꯞꯄꯤ ꯇꯞꯄꯤꯅ ꯁꯥꯏꯔꯤꯁꯦ ꯏꯆꯪ ꯆꯪꯅ ꯁꯥꯏꯔꯗꯤꯅꯦ ꯑꯍꯥꯕꯤꯒꯤ ꯃꯀꯨꯞꯇꯨꯅ ꯃꯩꯈꯨꯗꯨꯅ ꯄꯥꯏꯈꯠꯇꯅ ꯑꯩ ꯍꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯖꯔꯤꯕ ꯑꯩ ꯍꯨꯃꯥꯡ ꯁꯧꯕ ꯍꯧꯔꯛꯑꯦ ꯆꯅꯥ ꯍꯟꯗꯨ ꯊꯦꯡꯉꯛꯀꯅꯨ ꯕꯕꯥ ꯎꯪꯖꯅꯤ ꯅꯪ ꯍꯟꯗꯨ ꯑꯩ ꯅꯨꯄꯥꯁꯤꯗ ꯐꯖꯅ ꯆꯥꯔꯔꯣꯏ ꯅꯨꯄꯥꯁꯤꯁꯨ ꯕꯖꯥꯔ ꯀꯣꯕꯤ ꯑꯃ ꯎꯝꯁꯤꯟꯈꯔꯦ ꯁꯤ ꯑꯥ ꯇꯧꯁꯤꯟꯍꯜꯂꯨ ꯑꯥ ꯇꯧ ꯁꯤ ꯂꯥꯎ ꯑꯥ ꯇꯧ ꯑꯥ ꯁꯣꯟꯗ ꯁꯣꯟꯗ ꯑꯥ ꯌꯣ ꯑꯥ ꯅꯪ ꯇꯧꯅꯨ ꯁꯅꯥ ꯍꯨꯃꯥꯡ ꯁꯧꯔꯦ ꯇꯧꯅꯨ ꯃꯣꯔꯣꯛ ꯁꯥꯏ ꯅꯨꯄꯥꯁꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯃꯣꯕꯥꯏꯜ ꯏꯁꯀ꯭ꯔꯤꯟꯗ ꯑꯩ ꯎꯕꯁꯤꯒ ꯃꯃꯥ ꯍꯥꯏꯔꯛꯏ ꯃꯣꯔꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯥꯔꯦ ꯐꯖꯅ ꯇꯧꯅꯨ ꯅꯪ ꯆꯥꯕ ꯌꯥꯔꯣꯏ ꯑꯉꯥꯡꯁꯤꯅ ꯑꯩ ꯆꯥꯕ ꯌꯥꯔꯔꯣꯏꯗꯣꯔꯤ ꯁꯤ ꯈꯛ ꯆꯥꯔꯒ ꯇꯦ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯂꯩꯊꯕꯥꯟ ꯂꯩꯔꯝꯃꯗꯤ ꯐꯖꯅ ꯍꯥꯎꯅꯤꯀꯣ ꯅꯪ ꯆꯥꯕ ꯆꯥꯗꯦ ꯃꯅꯥꯀꯣꯡꯒ ꯄꯪꯗꯣꯏ ꯇꯧꯋꯦ ꯁꯤꯂꯥ ꯃꯣꯕꯥꯏꯜ ꯄꯥꯏꯅꯨ ꯃꯣꯕꯥꯏꯜ ꯄꯥꯏꯈ꯭ꯔꯦ ꯃꯥꯅ ꯃꯣꯔꯣꯛ ꯁꯥꯊꯤꯅ ꯁꯥꯏ ꯑꯗꯣ ꯍꯥꯎꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯂꯩꯈꯃꯥꯟ ꯂꯩꯇꯕꯁꯦ ꯄꯦꯟꯗꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯀꯤꯁꯦ ꯂꯣꯏꯁꯜꯂꯨꯔꯒꯦ ꯑꯝꯇꯪ
ꯅꯨꯄꯥꯁꯤꯅ ꯌꯥꯔꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯃꯤꯅꯤꯠ 2-3 ꯉꯥꯏꯔꯦꯕ ꯍꯧꯖꯤꯛ ꯁꯥꯕ ꯈꯤꯇꯪ ꯍꯟꯊꯔꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯥꯕꯨꯗꯤ ꯁꯥꯔꯤꯕꯗꯣ ꯁꯦ ꯀꯣꯜड ꯀꯣꯐꯤꯅꯦꯕ ꯐ꯭ꯔꯤꯖꯇ ꯊꯝꯕ ꯁꯤ ꯊꯛꯀꯦ 이마 శాంతిభంగి ꯍꯥꯎ ꯅꯨꯄꯥꯁꯦ ꯂꯩ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯑꯩ ꯊꯦꯡꯕꯁꯤꯒ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯕ ꯃꯆꯤꯟꯁꯦ ꯈꯔ ꯐꯔꯦ ꯍꯧꯖꯤꯛ ꯁꯥꯕ ꯉꯥꯏꯍꯥꯛꯇꯪꯗꯤ ꯎꯪꯕꯅꯤꯕꯣ ꯄꯦꯜꯂꯦ ꯉꯁꯤꯗꯤ ꯑꯗꯣ ꯂꯩꯈꯃꯥꯟꯁꯤꯗꯅꯦ ꯑꯩꯅ ꯃꯤꯁ ꯇꯧꯔꯤꯁꯦ ꯂꯩꯈꯃꯥꯟꯁꯦ ꯁꯤꯗꯗꯤ ꯐꯪꯗꯦꯕ ꯍꯥꯏꯗꯤ ꯈꯔ ꯑꯂꯥꯞꯄꯗꯗꯤ ꯐꯪꯉꯝꯕ ꯌꯥꯏꯀꯣ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯃꯤ ꯑꯃꯅ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦꯕ ꯌꯨꯇ꯭ꯌꯨꯕꯇ ꯏꯖꯤꯄꯨꯔꯥ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯗꯨꯒꯗꯤ ꯂꯣꯏ ꯐꯪꯉꯦꯅ ꯑꯗꯣ ꯑꯁꯤꯒꯩ ꯂꯥꯞꯇꯤ ꯂꯥꯞꯄꯦꯕ ꯑꯗꯣ ꯑꯩꯅ ꯑꯛꯇꯥꯅ ꯆꯥꯅꯤꯡꯉꯛꯄꯅꯤꯅ ꯑꯍꯥꯕꯤꯁꯦ ꯑꯗꯨꯗꯨꯅ ꯑꯗꯨ ꯇꯥꯟꯅ ꯆꯠꯇꯣꯏꯗꯨꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯑꯩ ꯁꯨꯝ ꯕꯙꯥꯀꯣꯕꯤꯒ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯝ ꯆꯥꯁꯜꯂꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯍꯥꯕꯤ ꯁꯨꯕꯒꯁꯦ ꯂꯥꯏꯔꯦ ꯍꯥꯟꯅꯗꯤ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯇꯧꯔꯛꯄꯗꯤ ꯇꯣꯛꯁꯨꯗ ꯁꯨꯔꯒ ꯍꯦꯛ ꯄꯤꯖꯔꯛꯑꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯔꯕꯅꯤꯅ ꯊꯕꯛꯁꯦ ꯁꯝꯃꯦ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯃꯝꯃꯦ ꯑꯩ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤ ꯅꯣꯡ ꯈꯔ ꯆꯨꯕ ꯃꯇꯝꯗꯣ ꯑꯗꯨꯗꯒꯤ ꯍꯣꯠꯅꯔꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯝꯃꯦ ꯁꯟꯗꯥ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯚ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯀꯣ ꯕꯥꯏ